Loan, Lenga loan, Umba loan, Shiron, not Tukikati, Sina, Lekin Radumba, Yang Saruna, Ella Nana, Malinda, Tangaba, Tikana, Luvichino Mapan Mununda, Yamanin Katamna, Lake Padigan Shipoda, Tanta, Ella Nana, Nakuna, the Kubilan and Jeremy. Luna Tanta, she Manu the Yauba, Elalum, Duka Malina, Quina, Malinda, Nai, Manunda, fighting Matanuva, Night, Amoni, Warikina, Mati, Warikin, Jasna, Nina, Yatik, Achim Lava, Maman Yam Lava, fighting Tang Lava, Malinda Titania Verba, Atopop, Night, Tangi, Mataka. Tagi Mataka, Ruinona, Kinaraba, Runava, Layatiki, the Five Machina, Line Tandiramunda, Jerumba Tanta, Tanta, I see, and one of the Muslim Marlin, Shigi, Langondi, Sakai, or the Hadina, Tanta, Line Makamana, I wrote Canary, when in Tanta, like when in another. A soon lava, Tanta, you may see. Manipura, Sutania or about Mayankin, Pandavia, Lake Kitabota, Vetumbi, and go into Bongi, Padamasuri, Keltonda, G. Volkesol, Padamasuri, Lunan Energy, Sana, Umpal Heramo, without Tabal, without money, Lunan of it, Tanta Vilanda, the He, Tandala, Inibo Yasinda, the Komoda, Manga, Lunan. Kuda, Nangun Bisu, Yang Muda, Kuda Muda. Assume Lava, they Baku Moda, Namaleva, Tanta, Lambda, Muni, like the Laraka, Tarutuna, and Viramba, Udachi, Ayab, Lokanda, Apunba, Manipur Hela, Iba, Lukashi, Tina, Gravity, Marie Rotuba, Umonasi, Masibi Yakaraba, Agasti, Tampere. 20 years over it. Assume 5 epidemic or maybe Kalamiba, Laibo, that's in Kilaba, Larry Vasinda, when I yellow lady. I go Naiba, when you enter. She don't see the Takamala, Wumba, Langu, Sakai, won't keep you right from the yard. Assume Lava, like Arctic Home, Kiba, Luna, the take Shida, Yang Riva, and then Tavon Villa, my Yeshua, Tang of Shida. Malengi, Tamtira Valena, for the Trampan coronavirus and Kanava, Aina Shina, Malen, Sukuna, Polona, Manipura, Akanba, Aina, Sita China, Kana Mayuk, and Lee, a senior Tampon Shida, Aquina, Corona, Vitana Kangon, Nagna, Aquina Pomachida. Tangai Padana, Mayroi, Pamatan, Yan Piba, Sino Mayro, Sino, Adumaba, Atomadi, Yan, Patap, Tapo, and Nina, Shiduri, Sakai, Pariva, Kantagi, Nicholas, Marina, Amjava, Eram, Teres, Kaleka, Lagi, Shin Katuna, Mapan, Tangan, Yek, Sarai, Tangan, when I talk Hankana, Assume Lava, Formachina, Malenda Quina, or the Lamoin Pini, Malemio, Kunagi Lepta, you even talk to me, Mundi, Matamda, you even up from a Honba, who collide. You take Tanki to Paduna, and Titam Tirava, Taka, Kayatita, Hideroda, you even hear you fight to Matamda, who you talk to Matina. Tanta, Yanamu Marintana, who took to Nanda, Yamakanaba, Adumaba, and Sidi Tesu. Assume Lava, a young Manga Yang Runa, locally was Sunda, Manipura, Nova, Dokunatava, the Hinsi, Ayazi, Mandi Honapoi, Lalita, and a Tanaka,
ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯂꯕ ꯊꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯃꯁꯨꯡ ꯌꯦꯜ ꯂꯥꯂꯣꯡꯒꯤ ꯀꯥꯟꯅꯕꯁꯤ ꯑꯩꯈꯣꯏ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯗꯥꯛꯄ ꯂꯣꯏꯅ ꯑꯇꯣꯞꯄ ꯂꯣꯟ ꯆꯔꯣꯟꯅꯕ ꯂꯝ ꯀꯌꯥ ꯊꯥꯡꯒꯤ ꯄꯥꯡꯒꯜꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯂꯝꯕꯒꯤ ꯊꯧꯅꯥ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯐꯝ ꯊꯣꯛꯇꯦ ꯑꯁꯤꯒꯨꯝꯂꯕ ꯃꯃꯜ ꯌꯥꯝꯂꯕ ꯊꯥꯡꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯩꯇꯩ ꯏꯄꯥꯒꯤ ꯊꯧꯅꯥ ꯑꯁꯤ 1998 ꯃꯅꯤꯄꯨꯔ ꯑꯦꯡꯒ꯭ꯂꯣ ꯋꯥꯔꯗ ꯑꯔꯣꯏꯕ ꯈꯣꯡꯖꯣꯝ ꯂꯥꯟꯐꯝꯗ ꯏꯕꯨꯙꯧ ꯄꯧꯅꯥꯅ ꯂꯥꯟꯖꯤꯡ ꯇꯨꯔꯦꯜ ꯑꯣꯏꯗꯨꯅ ꯂꯥꯟꯕꯜ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯗ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏ ꯃꯔꯝꯗꯤ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗ ꯉꯝꯂꯔꯣꯏ ꯈꯪꯅ ꯄꯥꯛ ꯆꯥꯎꯔꯕ ꯅꯨꯃꯤꯠ ꯇꯥꯕ ꯅꯥꯏꯗꯦ ꯍꯥꯏꯔꯤꯕ ꯕ꯭ꯔꯤꯇꯤꯁꯀ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯗꯣꯛ ꯑꯃꯒ ꯂꯥꯟꯊꯦꯡꯅꯈꯤꯕꯁꯤ ꯃꯥꯂꯦꯝꯒꯤ ꯏꯇꯤꯍꯥꯁꯇ ꯑꯆꯧꯕ ꯇꯣꯞ-ꯇꯣꯞꯄ ꯃꯁꯤꯡ ꯃꯉꯥꯜ ꯅꯥꯏꯕ ꯅꯨꯃꯤꯠ ꯊꯥꯅ ꯉꯥꯟꯕꯒꯨꯝꯅ ꯂꯩꯍꯧꯔꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯃꯆꯠ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯏꯕꯨꯙꯧ ꯄꯧꯅꯥ ꯑꯃꯁꯨꯡ ꯃꯇꯝ ꯑꯗꯨꯒꯤ ꯂꯥꯟꯖꯤꯡ ꯇꯨꯔꯦꯜ ꯄꯥꯡꯈꯩꯂꯥꯛꯄ ꯅꯣꯡꯊꯥꯃꯤꯌꯥꯅꯆꯤꯡꯕ ꯆꯠꯊꯧ ꯃꯇꯝ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯁꯤꯟꯃꯤ ꯃꯇꯝ ꯑꯗꯨꯒꯤ ꯁꯦꯟꯖꯥ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯃꯥꯏꯔꯣꯡ ꯌꯥꯁꯤꯒꯤ ꯂꯥꯟꯐꯝꯗ ꯌꯦꯡꯅꯕꯒꯤ ꯏꯈꯥ ꯄꯣꯟꯗꯅ ꯍꯤꯡꯒꯗꯕ ꯁꯔꯨꯛ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯩꯇꯩꯒꯤ ꯄꯨꯟꯁꯤꯔꯣꯟꯗ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯏꯕꯨꯙꯧ ꯄꯧꯅꯥꯅ ꯂꯥꯟ ꯃꯥꯏꯊꯤꯅꯤ ꯈꯪꯅ ꯌꯦꯡꯅꯕ ꯕ꯭ꯔꯤꯇꯤꯁ ꯀꯌꯥꯕꯨ ꯃꯥꯡꯊꯣꯛꯇꯨꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯂꯥꯟꯕꯟꯗꯒꯤ ꯍꯜꯂꯛꯈꯤꯗꯦ ꯑꯁꯤꯒꯨꯝꯂꯕ ꯏꯙꯧ ꯄꯧꯅꯥꯅ ꯊꯥꯡꯖꯤꯜꯂꯤꯕ ꯂꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯥꯂꯦꯝꯗ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯅꯤꯡꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕꯗ ꯃꯩꯔꯥꯃꯤꯅ ꯃꯩꯔꯤꯗ ꯇꯨꯡꯁꯤꯟꯗꯨꯅ ꯊꯋꯥꯏ ꯄꯨꯛꯄꯥꯜ ꯊꯥꯛꯇꯨꯅ ꯁꯥꯕ ꯉꯝꯕꯒꯨꯝ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯝꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝꯗ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯨꯋꯥꯔꯤꯒꯤ ꯈꯨꯜ ꯑꯃꯅꯤ ꯂꯣꯏꯅꯅ ꯃꯇꯝ ꯀꯨꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯊꯥꯡ ꯇꯝꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯤꯡꯖꯤꯜꯂꯝꯕꯗꯒꯤ ꯃꯊꯪ ꯍꯣꯠꯅꯔꯛꯄꯗꯒꯤ 1958ꯗ ꯚꯥꯔꯠꯀꯤ ꯚꯥꯏꯁꯔꯣꯏꯒꯤ ꯃꯃꯥꯡꯗ ꯃꯄꯥꯟ ꯀꯥꯡꯖꯩꯃꯨꯛꯇ ꯆꯩꯕꯤ ꯆꯥꯏꯅꯕ ꯂꯣꯏꯅꯅ ꯃꯈꯜ ꯀꯌꯥ ꯎꯠꯇꯨꯅ ꯊꯥꯡ ꯇꯥ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯒꯤ ꯂꯨꯈꯨꯟ ꯃꯇꯨꯡꯏꯟꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯕ꯭ꯔꯤꯇꯤꯁꯅ ꯊꯥꯡ ꯇꯝꯕ ꯌꯥꯗꯦ ꯍꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯥꯒꯤ ꯈꯨꯟꯗ ꯊꯥꯡ ꯇꯝꯕꯒꯤ ꯆꯠꯅꯕꯤꯁꯤ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯃꯩꯇꯩ ꯅꯍꯥꯔꯣꯜꯁꯤꯡꯅ ꯍꯣꯡꯂꯛꯏꯕ ꯃꯩꯇꯩ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯏꯟꯈꯠꯂꯛꯄꯁꯤꯡꯅ ꯍꯣꯡꯂꯛꯏꯕ ꯌꯥꯎꯜ ꯑꯁꯤ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯇꯧꯍꯩꯗꯕ ꯁꯦꯠꯍꯩꯗꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯊꯛꯁꯤ ꯈꯥꯁꯤ ꯂꯣꯏꯅꯅ ꯃꯄꯥ ꯃꯄꯨꯒꯤ ꯃꯅꯥꯛ ꯃꯁꯛ ꯈꯪꯂꯛꯇꯕ ꯑꯁꯤꯒꯨꯝꯕ ꯂꯨꯔꯕ ꯇꯥꯡꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯕꯤꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 19ꯗꯒꯤꯅ ꯑꯩꯈꯣꯏ ꯇꯥꯡ 25 ꯆꯨꯝꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯊꯥꯡ ꯇꯥꯒꯤ ꯂꯨꯞ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯧꯈꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯨꯞ 38 ꯁꯔꯨꯛ ꯌꯥꯏ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯨꯞ ꯍꯧꯖꯤꯛꯃꯛ ꯀꯟꯅ ꯊꯥꯡ ꯇꯥꯒꯤ ꯂꯝꯗ ꯃꯊꯦꯜ ꯁꯨꯅ ꯂꯝꯕꯤ ꯇꯥꯛꯄꯤꯔꯤꯕ ꯂꯨꯞ 90 ꯍꯜꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯆꯤꯟꯖꯥꯛ ꯇꯧꯍꯩꯗꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯊꯛꯁꯤ ꯈꯥꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯔꯤꯕꯥꯛ ꯅꯤꯡꯕꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯁꯤ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯂꯩꯈꯥ ꯇꯥꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯇꯤꯛ ꯆꯥꯔꯕ ꯑꯗꯨꯝꯅ ꯑꯈꯟꯅꯕ ꯅꯨꯡꯊꯤꯜ ꯌꯥꯝꯕ ꯍꯣꯠꯅꯕꯤꯗꯨꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯑꯄꯨꯟꯕ ꯂꯨꯞꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯆꯠꯅꯔꯝꯕ ꯃꯆꯠꯇ ꯊꯥꯡ ꯇꯥ ꯌꯦꯜ ꯂꯥꯂꯣꯡ ꯊꯧꯗꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯀꯟꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯥꯗ ꯊꯥꯡ ꯇꯥꯁꯤ ꯂꯤꯡꯈꯠꯆꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯪ ꯑꯣꯏꯔꯕ ꯍꯨꯌꯦꯜ ꯂꯥꯂꯣꯡ ꯊꯥꯡ ꯇꯥ ꯑꯁꯤꯕꯨ ꯀꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯇꯣꯡꯊꯤꯟ ꯉꯥꯅ ꯂꯤꯡꯈꯠꯆꯟꯕ ꯑꯄꯨꯟꯕ ꯂꯨꯞ ꯍꯥꯏꯕ ꯊꯥꯡ ꯇꯥꯁꯦ ꯃꯥꯡꯍꯟꯗꯅ ꯑꯩꯈꯣꯏ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯁꯥꯔ ꯑꯁꯥꯝ ꯖꯤꯔꯤ ꯑꯃꯁꯨꯡ ꯃꯟꯃꯥꯔꯗ ꯂꯩꯕ ꯃꯩꯇꯩ ꯇꯥꯕ ꯑꯃꯁꯨꯡ ꯑꯗꯨꯒꯨꯝꯂꯕ ꯃꯥꯂꯦꯝꯒꯤ ꯊꯥꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯁꯟꯇꯣꯛꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯦꯜ ꯑꯃ ꯑꯣꯏꯅ ꯄꯥꯏ 10ꯗ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯔꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯈꯔꯅ ꯇꯉꯥꯏ ꯐꯗꯅ ꯀꯣꯔꯣꯅꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯥꯏꯗꯅ ꯊꯥꯡ ꯇꯥꯒꯤ ꯐꯤꯖꯨꯞꯇ ꯂꯦꯞꯇꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯅ ꯑꯣꯖꯥ ꯄꯨꯔꯦꯜ ꯑꯃ ꯑꯣꯏꯅ ꯂꯩꯈꯠ ꯇꯝꯕꯁꯤ ꯍꯧꯔꯒ ꯃꯊꯪ ꯀꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯀꯥꯟꯗ ꯉꯁꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯌꯥꯕ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯃꯤꯒꯤ ꯁꯛꯇꯝꯅ ꯃꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯔꯨꯝꯕꯤꯔꯤꯕꯁꯤ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯊꯧꯁꯪ ꯃꯆꯥ ꯈꯨꯗꯤꯡꯃꯛꯁꯨ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯔꯛ ꯁꯨꯕ ꯑꯁꯨꯝꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯌꯦꯜ ꯂꯥꯂꯣꯡꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ
tung koina malemda Manipur sakam takpa Meitei sakam takpa Meitei thang thawai oriba thang ta si communist wai nga tara ji thamjalo kanda yen tabi khoi tarau ane